Center amadi state lengagani na miyam da tat tawduna thogliba irang asi loisinanabagi mahutta ministry na Thadarakpa Shenpham Sing Shayen-Ngayennaduna Leire haina CPI Manipur State Council gi wangangloi RK amusana na maral sikre Imphal gi rup mahal teng talaiba irawat wawan da ngasi pangthokpa pawgi mifam amada mahakna hai English ngani kulhumdoi gi me ahum dagi hauna ngasi fawbada Manipur gi puwari da amamba matam oire micham miyam fazin duna thamba amadi hat patupagi thabak kaya chatharaba fawbada masing yamlaba security force na mihat pasing faba ngamdre Manipur lengagasi Union Home Minister Amit Sahana maming tagi oina thamba center na Thadarakpa Shenpham khakta Shayen-Ngayennaduna leibagi fibam da leire miyam gi punsi amadi lanthum nga kadaba lengak kadai chatkrabagi haina mahakna hanki magna makha taraduna lamdam asibu hiram khudingda sothana basinduna Manipurda civil war thokna ba BJP lengak na sinbani amadi thogliba irang khudingmak paliba lengak asina thokhanbani haina maral sikhi Chief Minister Yumnam Khemchana Churachandpurda chatpa ngamdabagum Deputy Chief Minister Nepcha Kipgenasu Imphal da lakpa ngamdrabra Lengakliba makhoi masel fawba punsin bangamdana miyamda punsin nanaba wafam fongdok haibasi thaudang khangdaba wafam ni haike खुलाई पाइबना लालहोबना नत्रगा कनानो इचम चम मीनबु वरसु भारत की प्रजा अमबु मणिपुर की प्रजा बु फारगा था अमा सुपना थंबसिबु गमेन लेब्राबा कदाइद लेगेबा फारगा हानिंग हाट पे याबा रेप तोनिंग मक का हाट पे याबा युम मै थाबा याबा खुलाई पाइरगा कदाइद सोरोक त पकाप त काप याबसिबु इंडिया गवर्नमेंट की सारसन Manipur government sarson lay and moina ports of Dana, Hojik Moiki Pami, Prime Minister Sian or Pami Sitabu, Manipur Matang, Nasiba with the Kanapatadri. Manipur is Simerson Maduri, Pergentori Haba, Yang the Butu, Tui, Manakari, Pok the Mageba, Prime Minister, Home Minister, any city below Dana, Manipur, the Piskilla, Aina Sarkar, Pirapati, Nasiba with the Adu Salure, Puna, Adugum Port. Miam, the top part of the center, the Sutato, center, not just the Tartawi. Taman the known Munga, Kulai Pipers in control to Honmangam Dredi, I resigned to me, Hibakit, okay, Hiba. Manipur give me Natraba. Manipur Perjamiam, which is Mr. Natraba, Mama Sana Log, Natra.